na ising fangda mafam da ising fangle haijin duna Google da upload tawsinduna makhoi gi UC loba yanaba thabak tawrakpana panchayat lairiba chairperson jila parisad pradhan amadi member singbu miyamna lana uduna aikhoi masel gi marakta nungsinadana silak liba asi atuba matamda toktrabadi masida chenariba committee singi mathakta logi mateng lauduna courta PIL tharagani haina su fongdokke Purda lairiba minister oisunu MLA oisunu MP oisunu lairiba jaga singda aikhoi gi panchayat lairiba local body sing sida makhoina lana mieng thammaga aikhoi gi panchayat mingsathina ba aduga panchayat lairiba khunggang da lairiba praja mayam singda apangba siba gi thabak sidi Manipur gi lainga oisunu MP oisunu hana gi former minister oisunu MLA oisunu any is and every way kan oisunu masigu maje khoyam tobiganu haina ai chairperson man haijari karigino haiba matamda ising phangdaba mafamda ising phange haina makoina upload tawsanbiraga makoigi UC lobu yananabagi damakta paisa lobu yananabagi damakta panchayat lairiba panchayat ki member chairperson jila parisad lairiba aduga khungang sida nungsi chanana lairiba mipung khodimakta aduki mati makoina divide rule tawraga magi election campaign tawnanabagi damakta tawbasa masi tawbiganu haina हर घर जल लाइना कोई सेंट्रल स्पॉन्सर्स की मसीगी मखादा कोई खुल्लसीदसु पाइपलाइन असि जिंगाए मदुदा कोई अदुकी मति हरावी तौबदबु लाइबक थिबदि कोई हाइबा थबक सिसु लोइसिनदना अदुगा कोई युमथोंग खुदिंगी इसिंग मरिक अमतसु तादना कोई गवर्नमेंट रेकॉर्ड तदि युमथोंग यांखैदा थकनबा अफबा इसिंग तोटी इसिंग असि ताख्रे आइदुना लैरंबा अदुगा लमलोंगै गे अमतंगाइबा प्राइमरी स्कूल सि थकनबा तोटी इसिंग फंगनख्रे अदुगा लोइनना अंगवादी सेंटर अहुम लैरिबा सिदसु अदुंबा थकनबा अफबा इसिंग तोटी इसिंग सि already connected to government record leiramba se eduki matik laibak thibani